Lupa Yankei Pide Haiduna, Keimaida Police na driver Fukhre, Mal Happa truck Gari, Chamaga Yankei, Lalpanida Palli. National Highway number 37, Imphal Jaribam Lambigi, Keimaida, Ngarang Nungtil Imphal Dagi Thorakpa, Tata truck Gari Amage, driver the police na Lupa Yankei Pu Yati Haibage, Puru Badagi Silser Truck Driver Association na, Ngasi Ayok Assam Rom Dagi, Jiri Lambida Malpuba Gari Amata, Changna Khidre. Assam की गाड़ी ड्राइवर सिंह ना जिरी गाता गाड़ी खामलगा पेंदबगी खोंजंग चंगसिनख्रे ngarang dagi imphal om da changgadaba potchai puba tata truck gari chamaga yankhairom kasar gi lalpanida khamduna leiri haire hiram siga mari leinana ngasi silser truck driver association gi branch office ta paumi singa unabada all jiribam road transport union gi president manito na haikibada ngarang nungthil imphal om dagi jiribam lomda thaurakhiba tata truck gari gi driver jainal huisel Lalpani kasar da leiba se Keimai police na khamlaga entry tahonke entry fee lupa chahum piu haibada karigino hanglubada mal hablak taba truck gari singi oina entry fee lupa chahum lawi hairakhe police personnel aduna lupa yankhai piramu hairakhe maduda driver aduna lupa kun pirubada tamthina phurakhe magna makata na haikibada police na tamthina phuraklaba driver Jailal Huisel aruba phibamda mayumda taraga leire Manipur lengang na soklaba driver ado yangsin bigadra natraga puragliba police adu yangsin bigadra Manipur lengang na thuba matamda police ke ka henba thawong asida mijeng changduna ain gi oiba chapsaba thabak lakhut pi yuhai ke paumi singa unabadu da silser truck driver association ge president HR laskar na haiki wada maram chadana Keimaida duty taba police personnel singna driver furakpa si condemn tawe athuba matamda mara leiraba police personnel adu ain gi oiba thabak lakhatlo Soktuna lariba driver dang Manipur lengang na mateng pangbiyo Yanaba puraktriba pauba Manipur romda gari changba thingle haike Khongjang da saruk yakiba Kasar district ki driver ama na haikibada Imphal Jaribam lambi asida lariba checkpost sing asida Assam dage National Highway number 37 asida potchai pusilagliba gari sing khamlaga gate khudingi paisa lobagi thabak sathai mal puraga lakpa gari oiraga na lupa chahum dage chamri phauba lawe Gari driver singi marakta maitelon khang bahaibade Manipuri macha oiragana lupa chamadage lupa yankhai phauba lauraga thado e apunba India machani haibagi wakhalon adu phaude paisa piu yadragana phu chaibagi thawong chathaba si pende jiri lambida duty tawriba police singna maram chadana gari singdagi paisa lauriba se Manipur lenga ke mari leinaba authority singna mijeng changduna action lokhat piyo mara leiba police personnel sing ain gi matungina chairak pidrabade gari driver sing Starring Paidabgi Khongjang Changsin Gani Haike, Kasargi Lalpanida Leba Silser Truck Driver Association Gi Branch Office ta, Paumi Singa Unabadu da Association Asige General Secretary, Chaudhuri na Haikivada, Paisa Pide Haiduna, Keimai Police na driver ama Purakpasi Yaning Day, Manipur Gi Chief Minister na Mijeng Changbi Haike, Aroi Bada, Tabi di Bapum na Magpo, Tagatsare.